Persons with disability angang singda akhanaba mityeng thamduna punna chaokhatnaba hotnaminabagi tangai fadaba lei haina Manipur Commission for Protection of Child Rights MCPCR gi chairperson Keisam Pradipkumar na phongdurakle Royal Academy of Law ainamna sinduna ngasi Tagel da leiba Deaf and Mute School da pangthokiba nongmagi oiba Legal Awareness Program on Persons with Disabilities da wafam masim hangna phongdokibane thormaduda school asigi headmistress and Suniti Bala, Royal Academy of Law gi principal, Elizama Isnama Madi, Ideal Blind School gi headmistress, Mangibala Huiremna, Maruiba, Mitunglen Singoina Sarukiaki. Thoromaduda Social Welfare Department ki Extension Officer L. Bobo, CRCSRE Imphal gi Director, Nausekpam Khoibi Amadi, Psychologist, Tania Koizamna Resource Person Singoina Wangangki. Thormaduga Mari Lenana Keisam Pradipkumar na hai, Nasisu Kunaya Sida, Nathaiduna Thambiba Angang Kayama Lady, Makoigi Marakta PWD Angang Sing Asina, Amuk Hena neglect Tauraga Thambiri, Angang Singi Paikatliba Policy Program Singi Kudong Chaba Singasi, Angang Amata. Chithadana Fanghanba Changi, Masigidambak, Miam Punna Educate Taubamadi, Awareness Program Sing Pangtutuna, Wakal Tahanbagi Tangai Fadabalay, PWD Angang Singasi, Asigumbalenga ki Kudong Chaba Singasi, Fanghanna Bahotna Bada, Ikaw Tokna Bugum Tauriba Sigi Wakalon Asi, Tadok Minabagi Matam Oire, Nakalamaromda, Angang Sing the Chatharakpa Pokso case Yauna, Tongan ba violence sing asi, Tengnana Bahotna Bada Kudong Chada Bakaya Mayok Nari, Maruina PWD Angang Singi Matakta Chatharakpa violence Singi Matangda, Makoi Masana Mapungpana Haidok Panatraga, Tamtok Pangam Dabakaya Matengnari, Masikidamak Special Educator Sing Thamli, Special Educator Sing Asi Mapangal Kankat Hanbagaloinana, Masing Yam Katanduna, Asigumba Kudong Chada Sing Asi, Mapungfana, Tengnaba Matautai Haina Sumahana Makatana Fongdoki. Person with disabilities Hozik Pawda Makoida Pim Tokpa, right, privilege, facilities singche, Shuna Pangan Gehaiba Taragadi, Makoida education, Jematic Chana, Pibiba, awareness as you Mamamjit, a woman sangi, Manipurgi, Lariba, Lengang Asina, special focus on child, Ekogi Bandam Tamaga, Asigum Lava, Sotana Lehoraba, marginalized or Bangang Singche, Masi Mamang the Pukatpinava. Conflicting matamdo or su norman matamdo or gasu makosi akoin ikaw da kaukthokpai mong se masi tosi Manipur child rights ki oiba policy ma lengang su lokthokpirga hairiba angang sing asisu akogi lehoriba lemhoriba te angang singumna chapchana manging thana chapngamnana ba hona minasi haidnai appeal tawjani